ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯉꯁꯤ ꯌꯥꯝ ꯂꯥꯏꯕ ꯑꯗꯨꯒ ꯅ꯭ꯌꯨ ꯔꯦꯁꯤꯄꯤ ꯍꯥꯏꯇꯥꯔꯦ ꯑꯣꯝꯂꯦꯠ ꯄꯤꯖꯥ ꯍꯧꯖꯒꯦ ꯑꯗꯨꯒꯤ ꯑꯩꯅ ꯇꯤꯜꯍꯧꯁꯦ 2 ꯂꯧꯖꯔꯦ ꯌꯦꯔꯨꯝ ꯑꯅꯤ ꯍꯧꯒꯦ ꯇꯧꯕꯅꯦꯀꯣ ꯑꯗꯨꯒꯤ ꯌꯦꯔꯨꯝ ꯑꯃꯃꯝꯒꯤ ꯇꯤꯜꯍꯧ ꯑꯃꯃꯝ ꯑꯗꯨꯒ ꯇꯤꯜꯍꯧꯁꯦ ꯁꯨꯃꯥꯏꯅ ꯀꯨꯞꯇꯛꯅ ꯁꯥꯡꯇꯛ ꯁꯣꯏꯔꯦ ꯁꯣꯏꯔꯒ ꯑꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯇꯣꯃꯦꯇꯣꯁꯦ ꯈꯔ ꯍꯥꯞꯄꯦ ꯑꯇꯩ ꯚꯤꯖꯤꯇꯦꯕꯜ ꯂꯩꯔꯁꯨ ꯍꯥꯞꯄꯤꯌꯨ ꯀꯦꯞꯁꯤꯀꯝ ꯀꯔꯤ ꯀꯔꯥ ꯑꯩ ꯑꯅꯤꯁꯤꯗꯪ ꯍꯥꯞꯄꯦ ꯑꯗꯨ ꯂꯣꯏꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯕꯥꯂꯤꯁꯤꯒꯤꯀꯣ ꯊꯨꯝ ꯈꯔ ꯍꯥꯞꯄꯅꯤ ꯌꯥꯝ ꯅꯠꯇꯕ ꯍꯣꯔꯦꯟ ꯑꯣꯝꯂꯦꯠꯇꯁꯨ ꯑꯃꯨꯛ ꯍꯥꯞꯄꯛꯇꯣꯏꯅꯦꯕ ꯌꯥꯝ ꯍꯥꯞꯄ ꯌꯥꯗꯦꯕꯀꯣ ꯌꯥꯛꯊꯣꯛꯈꯤꯅꯦꯕ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒ ꯃꯤꯅꯤꯠ 5 ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯅꯤ ꯃꯤꯅꯤꯠ 5 ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯒ ꯇꯤꯜꯍꯧꯁꯤꯒꯁꯦ ꯈꯤꯇꯪ ꯃꯁꯥꯁꯦ ꯇꯦꯟꯗꯔ ꯑꯣꯏꯅꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯄꯠꯊꯔꯝꯅꯕꯀꯣ ꯍꯣꯔꯦꯟ ꯃꯨꯟꯕꯗꯁꯨ ꯊꯨꯕ ꯍꯥꯎꯁꯨ ꯍꯥꯎꯕꯀꯣ ꯑꯗꯨꯒꯤ ꯈꯨꯝꯖꯤꯜꯂꯅꯤ ꯃꯤꯅꯤꯠ 5 ꯔꯦꯁ ꯄꯤꯔꯅꯤ ꯁꯤ ꯄꯤꯔꯤꯉꯩꯗꯀꯣ ꯑꯩ ꯌꯦꯔꯨꯝ 2 ꯂꯧꯖꯔꯦ ꯌꯦꯔꯨꯝ 2ꯁꯤꯒꯤ ꯊꯨꯝ ꯆꯥꯡꯗꯣ ꯌꯦꯡꯉꯒ ꯊꯥꯛꯑꯅꯤ ꯑꯗꯨꯒ ꯑꯩ ꯑꯣꯔꯦꯒꯥꯅꯣ ꯑꯩꯈꯣꯏꯒꯤ ꯄꯤꯖꯥꯗ ꯍꯥꯞꯄꯗꯣ ꯄꯤꯖꯥ ꯃꯅꯝ ꯅꯝꯍꯜꯂꯤꯗꯣ ꯑꯗꯨ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯍꯥꯏꯗꯤ ꯕꯤꯠ ꯇꯧꯔꯅꯤꯀꯣ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯕꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗꯀꯣ ꯑꯩꯅ ꯐꯗꯤꯒꯣꯝ ꯈꯔ ꯐꯪꯉꯤ ꯅꯍꯥꯟ ꯑꯗꯨꯒꯤ ꯈꯔ ꯍꯥꯞꯄꯦ ꯁꯤꯗ ꯑꯩꯈꯣꯏ ꯏꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯍꯥꯞꯅꯤꯡꯕ ꯅꯥꯀꯨꯞꯄꯤ ꯍꯥꯞꯅꯤꯡꯉꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯌꯣ ꯑꯗꯨꯁꯨ ꯍꯥꯎꯅꯤ ꯑꯩꯗꯤ ꯅꯥꯀꯨꯞꯄꯤ ꯍꯥꯞꯀꯦ ꯇꯧꯕꯅꯤ ꯅꯣꯡ ꯇꯥꯃꯟꯗꯅ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕ ꯉꯝꯗꯕꯗꯒꯤ ꯍꯥꯞꯆꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯤ ꯊꯝꯃꯅꯤ ꯁꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯥꯏꯌꯤꯡ ꯄꯦꯟ ꯑꯃꯗꯀꯣ ꯊꯥꯎ ꯆꯃꯁ 1-2 ꯂꯧꯔꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯁꯦꯝꯈꯤꯕ ꯇꯤꯜꯍꯧ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯣ ꯑꯗꯣ ꯍꯥꯞꯆꯤꯜꯂꯅꯤ ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯂꯦꯌꯔ ꯑꯃ ꯁꯦꯝꯃꯅꯤ ꯍꯥꯏꯗꯤ ꯈꯥꯕꯩꯅ ꯐꯖꯅ ꯏꯟꯊꯣꯛꯄꯤꯔꯒꯀꯣ ꯍꯣꯔꯦꯟ ꯁꯤꯅ ꯂꯦꯌꯔꯗꯣ ꯃꯈꯥꯗ ꯊꯪꯗꯣꯏꯅꯤꯅ ꯂꯦꯌꯔ ꯑꯃ ꯐꯣꯝ ꯇꯧꯅꯕ ꯐꯖꯅ ꯁꯦꯝꯕꯤꯔꯅꯤ ꯆꯥꯡ ꯃꯥꯟꯅꯅ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨ ꯂꯣꯏꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯁꯦꯝꯃ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯃꯥꯁꯦ ꯃꯤꯅꯤꯠ 5 ꯐꯖꯅ ꯂꯣ ꯐ꯭ꯂꯦꯝꯗ ꯀꯨꯛ ꯇꯧꯔꯒ ꯊꯝꯃꯅꯤ ꯐꯖꯅ ꯁꯦꯝꯕꯤꯌꯣ ꯁꯨꯃꯥꯏꯅ ꯏꯟꯁꯤꯜꯂꯒ ꯁꯤꯒꯤ ꯃꯊꯛꯇ ꯍꯣꯔꯦꯟ ꯌꯦꯔꯨꯝꯗꯣ ꯍꯩꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯅꯤ ꯑꯗꯨꯒ ꯃꯩ ꯂꯩꯈꯠꯄ ꯌꯥꯗꯦ ꯃꯩ ꯁ꯭ꯂꯣꯗꯀꯣ ꯁꯤꯁꯦ ꯆꯤꯁꯅꯤ ꯅꯣꯔꯃꯦꯜ ꯆꯤꯁꯅꯤ ꯃꯣꯖꯦꯔꯦꯂꯥꯗꯣ ꯅꯠꯇꯦ ꯅꯣꯔꯃꯦꯜ ꯆꯤꯁ ꯈꯔ ꯑꯩ ꯁꯨꯃꯥꯏꯅ ꯒ꯭ꯔꯦꯠ ꯇꯧꯔꯦ ꯑꯩ ꯈꯔ ꯂꯩꯔꯒ ꯆꯤꯁ ꯁꯦꯝꯕꯁꯨ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯤꯅꯤꯠ 5 ꯐꯥꯔꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯐꯖꯅ ꯇꯦꯟꯗꯔ ꯑꯣꯏꯔꯝꯃꯦ ꯍꯥꯏꯗꯤ ꯃꯁꯥꯁꯦ ꯃꯨꯜꯂꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯈꯤꯇꯪ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯥꯕꯩꯅꯀꯣ ꯃꯊꯛ ꯁꯪꯕ ꯁꯔꯨꯛꯁꯦ ꯈꯤꯇꯪ ꯃꯨꯟꯅꯕ ꯑꯃꯨꯛ ꯃꯨꯟꯗꯤ ꯃꯨꯜꯂꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯥꯏ ꯁꯦꯝꯕ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕꯤꯔꯒ ꯁꯟꯗꯣꯛꯄꯤꯔꯒ ꯂꯦꯌꯔ ꯑꯃ ꯁꯦꯝꯃꯅꯤ ꯂꯦꯌꯔꯁꯤ ꯁꯦꯝꯃꯅꯤ ꯁꯤ ꯃꯨꯜꯂꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯦꯝꯈꯤꯕ ꯀꯩꯅꯣꯒꯤ ꯌꯦꯔꯨꯝꯒꯤ ꯃꯤꯛꯆꯔꯗꯣ ꯐꯖꯅ ꯆꯥꯡ ꯃꯥꯟꯅꯅ ꯍꯩꯖꯤꯟꯕꯤꯔꯅꯤ ꯁꯨꯃꯥꯏꯅꯀꯣ ꯑꯁꯤ ꯌꯥꯝꯅ ꯄꯤꯖꯥꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯄꯤꯖꯥꯒꯨꯝꯕ ꯆꯥꯅꯤꯡꯕ ꯃꯤꯗꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯍꯥꯏꯗꯤ ꯗꯣꯗꯨꯁꯨ ꯁꯦꯝꯕꯒꯤ ꯇꯥꯏꯝ ꯂꯩꯇ꯭ꯔꯗꯤꯀꯣ ꯌꯥꯝ ꯏꯖꯤ ꯑꯣꯏꯕ ꯑꯗꯒꯤ ꯌꯥꯝ ꯊꯨꯕ ꯔꯦꯁꯤꯄꯤꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯎꯁꯨ ꯍꯥꯎꯕ ꯌꯦꯔꯨꯝ 2ꯗꯨꯅꯦ ꯉꯁꯥꯏꯒꯤ ꯑꯩꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯐꯖꯅ ꯂꯦꯚꯦꯜ ꯃꯥꯟꯅꯅ ꯍꯩꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤ ꯌꯦꯔꯨꯝꯁꯦ ꯁꯤ ꯑꯃꯨꯛ ꯃꯤꯅꯤꯠ 5 ꯀꯨꯛ ꯇꯧꯅꯕ ꯂꯣ ꯐ꯭ꯂꯦꯝꯗ ꯑꯃꯨꯛ ꯊꯝꯃꯅꯤꯕꯀꯣ ꯇꯣ ꯃꯤꯅꯤꯠ 5 ꯃꯇꯨꯡꯗ ꯐꯖꯅ ꯀꯨꯛ ꯇꯧꯔꯦ ꯁꯤꯗ ꯆꯥꯕꯗꯤ ꯌꯥꯔꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯆꯤꯁꯇꯣ ꯑꯗꯣ ꯑꯩꯅ ꯒ꯭ꯔꯦꯠ ꯇꯧꯈꯤꯕ ꯆꯤꯁꯇꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯈꯨꯝꯖꯤꯜꯂꯅꯤ ꯑꯗꯨꯒ ꯆꯤꯁꯇꯣ ꯑꯩꯈꯣꯏꯒꯤ ꯃꯦꯜꯠ ꯇꯧꯕ ꯐꯥꯎ ꯆꯤꯁꯇꯨꯅ ꯃꯍꯤ ꯆꯦꯜꯂꯛꯄ ꯐꯥꯎ ꯉꯥꯏꯍꯥꯛ ꯊꯝꯕꯤꯔꯅꯤ ꯌꯥꯝ ꯀꯨꯏꯗꯕꯅꯦ ꯃꯤꯅꯤꯠ 2-3ꯒꯨꯝꯕꯗ ꯑꯗꯨꯝ ꯃꯦꯜꯠ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯂꯧꯊꯔꯒ ꯆꯥꯕ ꯌꯥꯔꯦ ꯑꯗꯨ ꯃꯥꯒꯤꯁꯤꯗ ꯌꯦꯔꯨꯝꯁꯨ ꯌꯥꯎꯔꯦ ꯆꯤꯁꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯄꯤꯖꯥ ꯚꯤꯖꯤꯇꯦꯕꯜꯁꯨ ꯌꯥꯎꯔꯦ ꯚꯤꯖꯤꯇꯦꯕꯜꯗꯤ ꯍꯥꯞꯅꯤꯡꯕ ꯍꯥꯞꯄꯤꯌꯣ ꯑꯗꯨꯒ ꯄꯤꯖꯥꯒꯤ ꯇꯦꯁꯇꯨꯁꯨ ꯂꯥꯛꯑꯦꯗꯅꯀꯣ ꯑꯉꯥꯡꯅ ꯀꯩꯒꯨꯝꯕ ꯄꯤꯖꯥ ꯄꯥꯝꯃꯦ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯁꯨꯃꯥꯏꯅ ꯊꯨꯅ ꯔꯦꯁꯤꯄꯤ ꯁꯦꯝꯕꯤꯕ ꯌꯥꯏ ꯗꯣ ꯁꯦꯝꯕꯗꯤ ꯈꯔ ꯀꯨꯏꯅ ꯆꯪꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯤꯖꯥ ꯁꯦꯝꯕꯒꯤ ꯔꯦꯁꯤꯄꯤ 2 ꯌꯥꯎꯕꯅꯦ ꯚꯤꯗꯤꯑꯣ ꯑꯗꯨꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯩ
ꯄꯤꯖꯔꯝꯒꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯗꯣ ꯆꯥꯡꯗꯤ ꯏꯁꯥꯅ ꯌꯦꯔꯨꯝ ꯌꯥꯝ ꯄꯥꯝꯃꯒ ꯌꯥꯝ ꯆꯥꯗꯣ ꯑꯣꯏꯔꯒꯅ ꯌꯦꯔꯨꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯦꯖꯤꯇꯦꯕꯜ ꯌꯥꯝꯈꯠꯄꯤꯌꯣ ꯆꯤꯁꯁꯨ ꯌꯥꯝꯈꯠꯄꯤꯌꯣ ꯂꯣꯏ ꯌꯥꯝꯈꯠꯄꯤꯌꯣꯀꯣ ꯑꯩꯗꯤ ꯌꯦꯔꯨꯝ 2 ꯈꯛꯇꯅꯤ ꯍꯧꯖꯩꯁꯦ ꯑꯗꯨꯒ ꯑꯩ ꯄꯤꯖꯥ ꯀꯇꯔ ꯂꯩꯇꯦ ꯁꯤꯅ ꯑꯗꯨꯝ ꯀꯛꯑꯦ ꯑꯗꯨ ꯌꯦꯡꯉꯣ ꯉꯁꯥꯏꯒꯤ ꯅꯣꯔꯃꯦꯜ ꯆꯤꯁ ꯑꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣ ꯐꯖꯅ ꯃꯦꯜꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯁ꯭ꯇꯤꯛꯀꯤ ꯑꯗꯨꯝ ꯑꯣꯏꯕꯅꯦ ꯌꯦꯡꯉꯣ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯦꯀꯣ ꯑꯗꯨꯒ ꯑꯉꯥꯡꯅ ꯄꯤꯖꯥ ꯆꯥꯅꯤꯡꯕꯗꯁꯨ ꯌꯥꯝ ꯀ꯭ꯋꯤꯛ ꯔꯦꯁꯤꯄꯤ ꯑꯣꯏꯔꯦ ꯊꯨꯅ ꯍꯧꯕ ꯌꯥꯔꯦ ꯍꯥꯎꯁꯨ ꯍꯥꯎꯕ ꯑꯗꯩ ꯌꯦꯔꯨꯝꯁꯨ ꯑꯣꯏꯕ ꯍꯦꯜꯗꯤꯁꯨ ꯑꯣꯏꯔꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯄꯥꯝꯕꯤꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯏꯆꯥ 2ꯅ ꯆꯥꯕ ꯈꯤꯇꯪ ꯎꯠꯆꯔꯛꯀꯦ ꯑꯁ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯌꯦꯔꯨꯝꯒꯁꯤꯅ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯅ ꯍꯦꯟꯅ ꯍꯦꯜꯗꯤꯁꯨ ꯑꯣꯏꯕꯀꯣ ꯌꯦꯔꯨꯝꯁꯨ ꯑꯣꯏꯕ ꯑꯕꯦꯝ ꯅꯪ ꯆꯥꯔꯣ ꯇꯦꯁ ꯇꯧꯔꯣ ꯍꯩꯔꯛꯑꯣ ꯀꯣ ꯌꯥꯝ ꯍꯥꯎꯋꯦ ꯇꯦꯁꯇꯤ ꯑꯣꯏꯕ꯭ꯔꯥ ꯄꯤꯖꯥꯒ ꯃꯥꯟꯅꯕ꯭ꯔꯥ ꯄꯤꯖꯥꯗꯩ ꯍꯦꯟꯅ ꯍꯥꯎꯕ꯭ꯔꯥ ꯄꯤꯖꯥꯒ ꯃꯥꯟꯅꯩ ꯃꯥꯟꯅꯩꯌꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ